ꯈꯣꯡꯊꯥꯡꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯇꯥꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ngasi ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯈꯤꯅꯤꯀꯣ ꯏꯇꯥꯎ ꯅꯪꯁꯤ ꯅꯍꯥꯟꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯣꯝꯕ ꯃꯃꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯑꯝꯇ ꯇꯧꯁꯦ ꯅꯪ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ENT ꯋꯥꯔꯗꯇ ꯆꯪꯗꯣꯏꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯆꯠꯂꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯨ ꯊꯦꯡꯅꯔꯤ ꯎꯅꯔꯔꯦ ꯊꯦꯡꯅꯔꯔꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯒꯤ ꯄꯨꯟꯅ ꯄꯨꯟꯈꯔꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯛ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯝꯒꯦꯅ ꯆꯪꯉꯨꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯔꯨꯞꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯨꯕꯅ ꯑꯩꯕꯨ ꯐꯅ ꯈꯟꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯄꯤꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯕꯨꯡꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯑꯩ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯗꯣꯏꯅꯤꯀꯣ ꯏꯇꯥꯎꯅ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯆꯟꯕꯤꯔꯝꯗꯅ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯈꯪꯗ꯭ꯔꯤꯉꯩ ꯇꯨꯝ ꯂꯩꯔꯝꯃꯤ ꯄꯦꯁꯦꯟ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯏꯃꯥꯁꯤꯅ ꯐꯤꯂꯝ ꯗꯤꯔꯦꯛꯇꯔꯒ ꯑꯣꯏꯕ ꯑꯦꯜ ꯄ꯭ꯔꯀꯥꯁꯇꯣ ꯈꯪꯉꯤꯗꯅ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯑꯦꯜ ꯄ꯭ꯔꯀꯥꯁꯇꯣ ꯃꯥꯜꯂꯦꯅ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯗꯥ ꯄ꯭ꯔꯀꯥꯁ ꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏ ꯐꯤꯂꯝ ꯀꯨꯝꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯉꯪꯍꯧꯅꯦꯍꯦ ꯍꯛꯆꯥꯡꯁꯦ ꯈꯤꯇ ꯄꯣꯊꯥꯒꯦꯅꯦ ꯅꯪꯕꯣ